channel sigi video kayada mi atai singna kari khankini haibagi akiba leitena hingnaba hotnasi hanjin phongdok chakre adubu mi singna aikhoigi maramda kari khankini haibasi sukhan khanbidaba care tawbidaba ngamgadra haibagi wahang sigi paukhumdi wahi sina oigani tabada ngakpa yaubiragadi masigi maramsu haijage thaina ngalingai matamgi miyoiba singna sathiba sajau singa punna lamhangda hingminaringai matamduda karigumba mi ama mayamna tanthokpiduna naitom tahuragadi sibagi chairak phangbaga chap manai haidana evolutionary biology singna phongdoi khudong thibadagi ngakthok janabagi damak mayamna yapiba punna leiminabasi tangai faramde maram asina mina aikhoibu fattana khankigadra haibagi akibasi ngasi su aikhoigi ida yauduna adumak leiri masi kaidonungda lokthokpasu ngamloi adu oiragadi mamang video singda haikibasingdu matau karamna oigadoribano hangningba soidana yaubiramgani masigi paukhumsu adum pijage isagi pamjabasing mi ama oina akhoibu mapung fahan bigatauba kanarba experience kaya mahau tanghan bigatawbadu mina ngangna haningdabadagi tawkhidaba oiragadi hariba akibadudagi nanthok minasi haijabani masing amhan bigataba kanaraba tips ngasi supuduna lakchari punna khangminasi number 1 mi atai singna kari awaba thengnari karamba struggle sing mayoknari kari gi damak wajari haibasi ubangamladi aikhoina fauriba sing duga aduki matik manai haibasi soidana khangbangamgani ayamba matamda mi loinamak masa gi punsi makhoigi problem sing duda focus tongnaba ngaktani nangi maramda afababu oiro fatababu oiro khanduna leibasi nangi khwaidagi naknaba mi natana atai singdi leite haibasi maning singbiyo makhoi sing adusu masa gi punsida thabak chinaba ngaktani ananba firol hongtokpa farak tabadagi mapanda thabak ama chatta yadadana chatlingai mina nangonda yengaga noksala adi haidana pakhatpasu yawramani adubu tasengbadi nangonda anirak hanna yenglamdana magi tawfam thokpa chatfam thokpa adum chatkhiramgani number 2 masagi pamjabana ama oijaragasu mi atai singna oheningbaduda oina chatkhiba natragana maikai hongtoke khanbana ayambani adubu isagi pamjabana thaijabasina harau tayam pukning makalamna hinghanbiba ngamde ima ipa amadi mari mata singna expect to basing du thunghannaba makhoina tawhaningba thabak tu oina tawduna asengba isadu oidana punsi len lagadi kaidongnungda nungaiba ngamloi footballer oijaningba mi adu doctor engineer oidaba yade haidana namdana oihalagadi kari orakpa yage haibasi bhapna sagatpada adum iralaina uba wani aikhoina khwaidagi maru oina logadaba priority pigadaba mafamse mi atai singba impress tawadu natte matam pumnamakta isana isagi mapu ojagadabani aduna pamjaba pandam ama thamduna madudabu phangnaba tanasi nangna punsida kari tawba pami kari bulumna lawi hariba wahang singsigi paukhum hana mayek sengna khangdokpiyu number 3 nang asoiba amata tawkhidana ba perfect oina bata hotnabra perfection bu tanabasi matam manghanba kanadaba thabakni haijage mina aikhoigi asoiba awatpa amadi khangda haidaba machet ama fau ukhiba yade haidana hinglagadi aduki matik waba haibadu oigani mina nangsi karamna khalamgani haiba wakhal sidana hena focus piragadi nasagi confidence su hantharagani angang oiringeidagi isagi maramda negative oiba wakhal khalan birakpasing khudam oina mina masakthi nemi lairik haite haina haibirakpabu oiro haribasingsi aikhoigi kok manungda isana khangjadana haibadi subconscious oina chusinduna laiki sigumba wakhal singsidagi nanthokpasi araibadi natte masina chingtha handanaba pambai amadi isana isagi afaba amadi fattaba awatpani haibasing adusu punna yajaba haibasina oigani semtokpa ngamba asoiba natragana mensinba yaba awatpa oirikati soidana hongtokpa ngamfam thoi pokpadagi loina jarak aba aikhoigi control wangmada leikhiba oiragana isana yajaba amadi khandokpa asina pukning shanti phanghangani madugi wadu panlaga mina sokhanbibasu ngamlaroi number 4 punsida mi khara amana aikhoibu pamgani nungsibigani aikhoibu hinadaba mi khara amasu adum leigani masida akaiba karisu leite nangna mi ataidagi top jaba nangi uniqueness amadi nangonda khakta chenba gun singduna nangsi nang ohenbiribani nangi maramda fatana khanba nang hinadaba mi amabu mayoknaba thengnaba haibasi nungaiba experience dinatte adubu ayamba matamdadi mi amana asumna khalibasi makhoigi wakhalon makhoigi mindset tuna ohenbani nangonda tasengna asoiba leibana oigande matam pumbada nangbu support tawbiriba mi singduna oina onsinduna makhoi leiri haidana wakhal jawthoksi number 5 mina nangi maramda fattaba khallaga nangsina sana tomtana fatrabani haidana khanjabadi langani mi khudingmak masa gi mod opinion sembagi hak leijai makhoigi negative opinion singduna nangonda changhandanaba hotnabasi darkar adum tagani
मीना हैनखिदबसी पांबा कनासु याउदे अदुबु अखोइगी पुंसीदा मरु ओइदबा मीसिंगी ओपिनियन होंदोकनबता होटनबसी करिसु कानदबा अरेंबा थबकनी नंगना अफबा थबक कया तौरगसु नंगी असोइबा अमा नत्रगा अमा पुथोकपिरकनबा मी अदुम थोलकनी मी खुदिंगमकपु पेलहनबा हाइबसी ओइररोइदबा वानी नंबर 6 मीना करी खनखिनी हाइदना कीबा पोकपगी यामना चावबा मरम अमदी इसासी वाचै हैना फावबा हंथना खंजबसीना ओहेल्ली मसिबु फहन्नबा अमता ngairaba upaidi isabu educate tawjaba tamsin hajinba asini masina confidence wakhat hanbata natana mi atai singdasu kanaba kaya pibiba ngamgani hana hiramdaba anoba skill anoba lon amatamba henna gyan lousing tansinaba educational videos yingbusina isana isabu fana khalhanduna wakhal nungai hanba soidana ngamgani number 7 mina nangbu criticize tawrakpa nangi asoiba thinduna hairakpasi nungai taba soidana faugani अदुबु मसी एखोइगी ग्रोथ एखोइगी इम्प्रूवमेंट फंगनबा खुदोंग चाबनी खल्लगदी क्रिटिसिज्म ताबसु लाइन ngambakani ahal amana aingon haibiraki mina fatana piraklasu fanata loksana bahotno masibu ningsingduna matam pumbada innaba hotnajari mina hairakliba singdu munna taragadi एखोइगी asoiba sing semdok haningdana hairakpadusu uba soidana ngamgani pirakliba criticism du mawalo de hena langthokidringai wahang ahum si hana hangbiho ahanba wahang nangna makhoigi motpu ikai khumnabra अनि सुबदना नंगे असोइबदु चपचाना पलकप्रा नत्रगना हेंजिनबा वाहिना नंगबु सिधारकप्रा खंगदोकपियु अहम सुबो वाहंग हाइरकलिबा वादु मतो करमना हाइरेई नंगी फीलिंग सोखिदनबा चेक्सिना नुंगसिना हाइबिरकप्रा नत्रगना का हेनबा वाहि यावब्रा यंगबियु मिनुंगसि लेतबा वांगांग अमदि मरम चादे हाइदना फावबसिंगदुदि अनिरक हन्ना खंदनबा तौसि नंबर 8 अखोइगा लोइनरिबा पुल्लिबा मी सिंगदु करमबा मी मखलनो हाइबसिगी मतुंग इन्ना अखोइगी पुंसिदसु चाउन इफेक्ट लेहली नेगेटिव ओइबा मीगा पुनलगदी मखोइगे अफबा खनबा हैतबदुना अखोइना मंगजबा मंगलानदुसु ओइरोय हाइजिनलकबदगी ओइथोक्तना लेखिबसु याय मसिना अखोइगे वाखल हक्सेलदा चाउना सौखनबिरकनी मीगे पुकनिंग थौगतपिगनी खंगबा अफबा वाखल खनबा हैबा मीसिंगा ओइना पुनबियु नंबर 9 अखोइना हाइबा वादा मीना याबिरकपगी चांग कयामना वांगी हैबसी इसाना खंगजगदौबनी तसेंगना ओइथोकपा यागद्रा हाइदना रियलिस्टिक एक्सपेक्टेशंस थमलगदी नुंगाइतबगी चांगसु हंथगनी करीनोम हेक तौबगा फतबदा थोकलनी पाखचबा मी यामना लई मखोइ सिंगसी हाना ममांगदा नुंगाइ खिदबा चोपा हंजिन हंजिन नंखिबा ओइरमबसु याय एंजाइटी लेबा नत्रगना नेगेटिव ओइना खनगनबगिसु ओइबा याय मीना एखोइबु फजना तौबिर ओइ खलुरगा याम हराउना तौबिरकपसु थेंगनरमलनी करीगुम्बा मथंगदा अफबा ओइरक्त्रदी हाइदना पाखतबा पोकलगदी अफबा ओइना ओइरकपसु याय हाइदना पुकनिंग फाथबियु नंबर 10 मीना ngangnaba kiba leitana nasagi apambagi matung inna hingba heraklaba matam aduda mi atai singdusu masa masagi apambagi matung inna hingjasanu haina wakhal chawthokna khanba kawgumsi nangi partner marup mapang amadi ichil inau singdusu makhoi makhoigi unique oiba personality uchanaba pukning thogatpiyu aikhoigi punsi mahing bhab taba ngamdaba mi singdugi maramda tungda ngangnadana ba hotnasi mibu munna khangdringai bichar tawbagi haina bi leiramnasu thadokna ba hotnasi मीना यामना ngaunaba actor ama nangna pamu yadabadugumna मी कयाना नंगसी फै थागतनरगसु खरा अमनदी नंगबु पामलोय हाइबसी नुमित खुदिंगी निंगसिंग जरगदी वखल मका लामना हिंबा सोइदन ngamgani